Krumzari SKTV Yamgriba Punuputam Nokchere Raj Nongthombam. Welcome to yet another edition of Beyond Headlines. Lamda Masida Toliba Todo Watok Natraga Lamda Masima Pana Toliba Todo Watok Singasina, Lamda Masigi Miamgi Punsida affect over Targadi, High River affect or riba Todo Watok Singadu, Ningtina digest of one Ningtina Mamutana Kango Matok Dai. Mamutana Kanga have a Targadi, we need to go beyond headlines. Marabaduna, I see beyond headlines key edition Asida, Lamda Masida. Tatara hina tuloy ba thodo si matang sida khare hina khangnaba atopa perspective natraga anobo perspective ama phangnu gi damakta ngasigi edition sida lengsin role biribasi Meitei Alliance ki POC gi founding member Dr. Malem Ningthouja ni hangtada oja Malem Ningthouja welcome to Beyond Headlines yam nungai jare ado oja recently akoi gi Meitei Alliance na publish tawba lyric habatare hariba lyric gi maming ghost of peace koi Santi ge tamna lai habitare Santi mayamna ghost se Manipur di bhut na bu hena khariam na khangne Santi gi bhut hana lari mo ponge maruina sigi like sigi magi thimzi why not abrogate SU agreement with Kuki armed groups to prevent destabilization of India habisina theme ne aduna hojik se SU se handokadab ne habigi miyam ge strong demand and also assembly na hokhiba peva gi tang kun ga mapan da su center the urge to wahidana unanimously mase resolve to khibasu lere mase yaning da Kuki MLA taragi maike degi resolution to fondo ki basulere but still kari ki damakta su se lokthok mathau taribno abrogate to mathau taribno habigi tongan ba magi ground habta reason mayam se lariga se da pire habtare adu miyam da masi kharagi hena digest to ngamna bi damta ahan bse waja malem do uja malem kari ki damta ghost of peace haning gibno particularly when you are writing on abrogation of su high agreement se abrogate to we have matamda ghost of peace haning is kari na awang nung po Bharat ki haibatai ko sa internal security wafam sing se address tawna bani haidana tongan ba peace ki process me ama chatharak ko laiki ada tangkak sida Bharat Sarkar ki Home Ministry report matungina khara padlabada NSNIM ga 1997 dagi chatharak pa ada Assam ni dal hoba loop sing makhalani ni leise Bharat lenga ki mayok ta lal hoba kangbu ma azuga Bharat ki manungda Tungan ba homeland natragna state with tan bagi lalo makhal mayam ama hai ba makhal sing silai hai bani aduna internal security ki damukta peace prokna bagi damukta peace and tranquility national security prokna bagi damukta suspension of operations si ekoi sathaba hawdore hai ba wafam si ministry of home affairs ki report ko thengnei ba 2004-5 ki adagi 5-6 teng 8 phogi si yeng ba state hai ribadi tanza sida Kuki gi armed group singa adu makhal gi peace ki process amaka SOO S haibase sathar kadori haibasi moham je thambane thami badi shanti gi damukta adubo mase military tactics oina ha mada sijina bane Indian army ga Kuki gi armed groups singa military tactics oina sijina ga clandestine li haibatai ko lot na yamna phongda bida 2005 ki August ki wa try sida journalist to hawpani aduga kona kara phongna ka state the political process amagi takak amoina 2008 ki August ki tang bunitoi da ngasi mayam na hainariba tripartite talk haibase lakpane nakalong yoy ba hoi ada hangai wang ding sai ghost of peace hai wang se lakadoi ne ba aina background masa sum pizzer ni sidi shanti gi damta tawi haibani magi agreement sigi suspension of operation gi ground agreements si amasung magi 2008 ta sanction base 2010 da 2011 da revise ground rules lakane ba ko shanti gi damta sanction bani haiba sidai da ekoi kanamta na oppose to gi de ba matam da hangai ba wang di shanti e bisi karino kana gi shanti no haiba wang je thore ahan bada shanti haiba si hairiba forces sing se sigi marakta hostility lepadu kaktara number 1 wahang aibadi Indian armed forces ka ukila lawbasinga marakta hostilities lepa haiba dai ko hostilities se koina handagi yeng pada lisal sina yeng pada ukila lawbasingi dadi adu hakna makoina Bharat tegi tongan tabagi ihau legi ba koi thengnande aduga adubo ngasai gi Manipur gi manungda tongan ba homeland ama tangini haibagi mingda symbol padi thengnei aduga armed forces singa khut thana na kapna na yam kana offensive NSNIM na tawi ba degi Manipur gi base to la lobo tawi koi thengnade ba ko duga koi u badi matam da kaino har kanda makan gi extortion sa therapa Kuki gi clan based organizations me ama 1988 gi thorpa hori bise samoi marta hada sunabadi me ama koi ure ba okay aro 2005 ta di tasan khomjin biraga haiba tare ko maroina kiano
and UPF ꯑꯅꯤꯁꯤꯒꯤ umbrella organization ꯑꯅꯤꯁꯤꯒꯤ ꯃꯈꯥꯗ ꯂꯨꯞꯁꯤꯡꯁꯤ ꯃꯌꯥꯝ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕꯤꯔꯛꯑꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯃꯁꯨ ꯎꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯩꯅ ꯏꯟꯗꯤꯌꯥꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯒ ꯈꯨꯠꯊꯣꯛꯅꯗꯕ ꯑꯗꯨꯒ ꯃꯣꯏ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯟꯗꯤꯌꯥꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁꯁꯤꯡꯅ military operation ꯆꯠꯊꯗꯕꯒꯤ ꯃꯈꯜꯒꯤ ꯄꯤꯁ ꯑꯅꯤꯈꯛꯇꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯅꯦꯔꯦꯇꯤꯞꯁꯦ ꯍꯥꯏꯗꯤ ꯀꯨꯀꯤ ꯂꯥꯂꯣꯡꯂꯨꯞꯁꯤꯡ ꯑꯁꯤꯒ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯀꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁꯀꯕꯨ ꯑꯣꯏꯔꯣ ꯈꯨꯠ ꯊꯥꯅꯈꯤꯕꯁꯨ ꯂꯩꯇꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯁꯤꯒꯤ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯇꯣꯏꯅ ꯍꯥꯏꯕ ꯑꯥꯔꯒꯨꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁꯅ ꯐꯣꯡꯕꯤꯔꯤꯕ ꯂꯥꯏꯔꯤꯛ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯄꯥꯖꯕ ꯃꯇꯝꯗ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯀꯠ ꯄꯜꯂꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯁꯥꯏꯟ ꯇꯧꯅꯗꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤ ꯁꯦꯄꯔꯦꯠ ꯖꯣꯒꯝ ꯅꯠꯇ꯭ꯔꯒ ꯖꯥꯂꯤꯡꯉꯝ ꯀꯨꯀꯤꯂꯦꯟꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯤꯕꯗꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯂꯥꯂꯣꯡꯂꯨꯞ ꯑꯃ ꯁꯦꯝꯃꯦ ꯃꯗꯨ ꯁꯦꯝꯃꯛꯏꯕꯗꯨ ꯃꯗꯨ ꯄꯤꯁꯇ ꯊꯝꯗ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤꯗꯁꯨ ꯑꯗꯨꯝ ꯄꯟꯕꯤꯔꯤ ꯏꯟ ꯗ ꯁꯦꯝ ꯐꯦꯁꯟ ꯑꯩꯈꯣꯏ ꯃꯤꯖꯣꯔꯥꯝꯗ ꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗꯁꯨ ꯇꯥꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯕꯅꯤꯅ ꯂꯩꯉꯥꯛꯅ ꯇꯧꯈꯤꯕ ꯈꯣꯡꯊꯥꯡꯗ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯒꯃꯦꯟꯐꯥꯎ ꯌꯥꯎꯅ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯩꯅꯤꯅ ꯏꯕꯟ ꯅꯣꯡꯃꯩ ꯀꯥꯞꯅꯗꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯗꯣ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥꯅꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯕ ꯑꯦꯖꯦꯟꯗꯥꯅꯤ ꯗꯦꯔꯐꯣꯔ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯏꯁ ꯔꯤꯀ꯭ꯋꯥꯏꯔꯗ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯁꯤꯅ ꯉꯝꯗꯦ ꯑꯗꯨꯒꯤꯗꯣ ꯑꯩ ꯀꯣꯟꯅ ꯑꯦꯗ꯭ꯔꯦꯁ ꯇꯧꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯝꯕꯗꯣ ꯃꯔꯛꯇ ꯊꯠꯈ꯭ꯔꯕꯅꯤꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯇ꯭ꯔꯦꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯒ꯭ꯔꯤꯠ ꯒ꯭ꯔꯥꯎꯟ ꯔꯨꯜꯁ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯥꯡꯀꯛ 7 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏꯀꯣ ꯄ꯭ꯔꯤꯑꯦꯝꯕꯜꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯂꯣꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯉꯥꯛꯄ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯦꯝꯞ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯋꯤꯄꯟꯁ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯦ ꯀꯃꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯀꯦꯗꯔꯁꯤꯡꯅ ꯀꯔꯝꯕ ꯀꯣड ꯑꯣꯐ ꯀꯟꯗꯛ ꯇꯧꯒꯅꯤ ꯖꯣꯏꯟ ꯃꯣꯅꯤꯇꯔꯤꯡ ꯕꯣꯗꯤꯒꯤ ꯊꯧꯔꯥꯡꯅ ꯀꯔꯤꯅꯣ ꯀ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ 2008ꯇꯒꯤꯅ ꯎꯔꯛꯄ ꯍꯧꯔꯛꯄꯁꯤ ꯃꯈꯥ ꯇꯥꯅ ꯉꯁꯥꯏꯒꯤ ꯄꯤꯁ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡꯁꯦ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯄ ꯂꯤꯁꯥꯡꯁꯤꯅ ꯇꯧꯔꯛꯄꯒꯤ ꯆꯠꯅꯕꯤꯁꯤꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯪꯉꯤꯕꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯄꯤꯁ ꯃꯈꯜ ꯑꯅꯤ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀ꯭ꯂꯥꯟ ꯕꯦꯁꯁꯤꯡꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯍꯥꯠꯅꯕꯁꯤꯃ ꯑꯣꯜꯃꯣꯁꯠ ꯅꯤꯜ ꯑꯣꯏꯈ꯭ꯔꯦ ꯏꯟꯗꯤꯌꯥꯟ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁꯦꯁꯁꯤꯡꯒ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯗꯕ ꯍꯣꯁꯇꯤꯂꯤꯇꯤꯁ ꯂꯩꯅꯗꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯈ꯭ꯔꯦ ꯁꯝꯋꯦꯔ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯔꯦꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏ ꯌꯥꯝ ꯀꯟꯁꯔꯟ ꯑꯣꯏꯔꯤꯕ ꯄꯤꯁ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯄꯤꯄꯜꯁꯦ ꯂꯦꯐ ꯑꯥꯎꯠ ꯑꯣꯏꯔꯕ꯭ꯔꯥ ꯍꯪꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯪꯉꯤꯁꯦ ꯄꯤꯄꯜꯁꯀꯤ ꯂꯥꯏꯐꯇ ꯆꯠꯊꯔꯛꯄ ꯊ꯭ꯔꯦꯠꯁꯤꯡ ꯃꯗꯨ ꯍꯣꯡꯕ ꯂꯩꯇꯕ ꯑꯗꯒꯤꯗꯤ ꯂꯥꯏꯚꯂꯤꯍꯨꯗꯇ ꯑꯗꯒꯤ ꯏꯀꯣꯅꯣꯃꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯏꯀꯣꯅꯣꯃꯤꯛ ꯗꯦꯕꯂꯞꯃꯦꯟꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯁꯇ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯏꯟꯐ꯭ꯂꯛꯁ ꯍꯥꯏꯕ ꯇꯥꯏꯀꯣ ꯏꯟꯀꯔꯁꯟꯁ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯄꯒꯤ ꯊꯧꯑꯣꯡꯁꯤꯡꯗ ꯑꯗꯒꯤꯗꯤ ꯃꯈꯣꯏꯒꯤꯗ ꯌꯥꯎꯔꯤꯕ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐ꯭ꯔꯟꯇꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯦꯛꯁꯄꯥꯟ ꯇꯧꯕ ꯌꯥꯗꯦ ꯑꯦꯗꯤꯁꯅꯦꯜ ꯇ꯭ꯔꯨꯞ ꯑꯗꯒꯤ ꯑꯦꯗꯤꯁꯅꯦꯜ ꯍꯥꯞꯆꯤꯟꯕ ꯌꯥꯗꯦ ꯋꯤꯄꯟꯁ ꯍꯥꯞꯆꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯎꯔꯦ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯦ ꯃꯁꯤꯃ ꯆꯠꯊꯔꯦꯀꯣ ꯃꯈꯣꯏꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯑꯒ꯭ꯔꯤꯠ ꯒ꯭ꯔꯥꯎꯟ ꯔꯨꯜꯁ 2010ꯒꯤꯗꯁꯨ 2011ꯗꯁꯨ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯪꯉꯛꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯗꯧꯔꯤꯕ ꯐꯣꯔꯁꯦꯁꯁꯤꯡ ꯍꯥꯏꯕ ꯇꯥꯏꯀꯣ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯗꯥꯏꯐꯥꯎꯗ ꯇꯧꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯔꯖꯟꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤꯁꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯍꯥꯏꯕ ꯇꯥꯏꯀꯣ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕ ꯑꯗꯨꯗꯒꯤ ꯃꯇꯝ ꯆꯥꯅ ꯏꯟꯁꯄꯦꯛꯁꯟ ꯆꯠꯄ ꯑꯦꯛꯁꯟ ꯂꯧꯈꯠꯄꯅꯆꯤꯡꯕ ꯃꯌꯥꯝ ꯇꯧꯗ꯭ꯔꯦꯕ ꯑꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯏ ꯅꯠꯇ꯭ꯔꯒꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯔꯤꯕꯁꯦ ꯀ꯭ꯂꯣꯖ ꯅꯝꯕꯔ 10 ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 5 ꯁꯤꯅꯦꯕ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯂꯩꯉꯥꯛꯁꯤꯅ ꯁꯨꯁꯦ ꯇꯔꯃꯤꯅꯦꯠ ꯇꯧꯕ ꯌꯥꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ on the recommendation of GMG ꯑꯗꯨ ꯅꯠꯇꯦ ꯑꯩ ꯀ꯭ꯂꯣꯖ 10ꯗ ꯍꯥꯏꯔꯤ ꯁꯨꯁꯦ ꯇꯔꯃꯤꯅꯦꯠ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯔꯟ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯏ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯔꯥꯖꯅ ꯍꯥꯏꯕꯤꯔꯤꯗꯨꯅ ꯑꯇꯣꯞꯄ ꯀ꯭ꯂꯣꯖ ꯑꯃꯗꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗ ꯌꯦꯡꯖꯔꯤꯕꯗꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 5ꯀꯤ ꯀ꯭ꯂꯣꯖ 10 ꯁꯤꯅꯦꯕ ꯑꯗꯨꯁꯨ ꯑꯦꯟꯐꯣꯔꯁ ꯇꯧꯗ꯭ꯔꯦꯕ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯥꯏꯗꯔ ꯃꯁꯤ ꯗ꯭ꯌꯨꯇꯤ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯨꯂꯦꯁꯟꯁꯤꯗꯤ ꯚꯥꯏꯑꯣꯂꯦट ꯇꯧꯕꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯂꯤꯁꯥꯡꯁꯤꯠꯅ ꯆꯠꯊꯔꯛꯄ ꯚꯥꯏꯑꯣꯂꯦꯁꯟꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯍꯜꯂꯀꯥꯟꯁꯤꯗꯩꯗ ꯄꯤꯄꯜꯁꯀꯤ ꯂꯥꯏꯐ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯦꯟ ꯏꯀꯣꯁꯤꯁꯇꯦꯝ ꯏꯀꯣꯂꯣꯖꯤ ꯑꯗꯩ ꯏꯚꯟ ꯗ꯭ꯔꯒ ꯃꯦꯅꯦꯖꯀꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯨꯒꯤ ꯃꯔꯨꯝꯗ ꯑꯗꯨꯃꯛ ꯌꯦꯡꯉꯒ ꯊꯝꯃꯕꯅꯤꯗ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯁꯨ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯗꯣ ꯑꯃꯔꯣꯝꯗꯅ ꯁꯨꯁꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯐ ꯄꯤꯁ ꯑꯦꯟ ꯖꯁꯇꯤꯁ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯦ ꯁꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯇ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁ ꯑꯣꯏꯔꯤꯕꯁꯤ나 ꯃꯁꯤ ꯀ꯭ꯋꯦꯁꯟꯅꯦꯕꯜ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯚꯣꯏꯁ ꯑꯣꯐ ꯄꯤꯁ
Santi Gaming the Tanarai Talabra, Tanarai manufacturer Tawabra, Aduga Santi Gaming the Chatariba, Shu Masamakse, Tanarai Olabra, Hypersigi, Masaki Wang in the peace and principles of peace and enforcement of peace. Aduga operational mechanisms to what extent peace Miam the Pangalabagi Hybrid questions in him. Adu the never queen abrogate to one Hirisina. Abrogate to Hibisaquen Sunativa. Shu Masada Yellow provision door, close door. Maduki do enforce what I mean. Sitting say, Aduka, yes, adi su agreement on gi magi logic se Indian army ga natraga state force kamna gi khona gi measure adum ba kemte legi de adu makhoi gi su to maram cha de habi wahum sida asai makhoi gi demand de masu gi mamang de gi su separate administration ama haigadra separate oiba makhoi gi to khaiba lama jogam gi natraga zaling ngi lagina madu gi idea to pursue to na ba order ko to ubada gi madu toraktana ba su se lakhebra sin Masi Bharat Sarkar ne explain taude. Bharat Sarkar ki documents sing da hairi badi makoi se armed groups oina recognize tawraga makoi si kari haidi ko mafam sana thamni ko ni haibagi makoi se expand to loi haibani. Sugi limitations da yeng taraga di akoi ki cadre sing se sugi cadre samasang party sing tam lo shen bai mung ne ba. Hai di koi ki vocational institute bibi ba horak ba dagi di koi ki expand to ganu mi masing hengalan kanu kurai hengalan no hai targadi mi sing si department nate o moram tan nate danu ko angang oina yauki base anwer kani hanwer kani tam lai thar kani haibani madugi damta themdana naudana makoi gi stipend pire na haire amarom dana adagi di amana skill vocational skills in part tawre khole haibagi program am lai vocational skills in madagi ato economic package piri sing si ngasai gi khulai se thadu aga atopa pulsiro lamada sendan lambi gi ligamam da punana bagine ba aduna government ki lairiba amasung sugi ground rules ki documents si yeng zaru bataraga di makoi si tapna loisan gi bagi agenda du neba right adu bo koina uzari bana su si fully implement tawdrabanina nakan nani magtagi violence chawrabanina hena mapangan kan khalakna bagi pas amaka koe maikai amaka koina ubu phangi hariba tangkak sidasu ko su tawdrangi mamang da su aduga su lepkhra matung dagi su su hawrkhba matung dagi su zalengam gi all ideas it compromise to like the yes the koina uri badi Bharat Sarkar gi di tongan ba strategy ma leram ba yai ba ko adugi strategy se mayam na ngang nei ai madugi level de ai ngangning da basi ki bagi nate ko high work forces sing jibu value added to ka jda makoi bu yam ka na pro India oina udlaga su mayok ta lai ba su gi bhavle to na lauri ba sing sina Meitei kuki ani gi binary conflict pusal ka jda anti su equal to anti India rom da ulak bu yedum gi propaganda am lak pa ya bagi challenges am ka klai bani na ai makoi se aduni advaina sejin na bani aduni hai bagi level se sigi value added propositions ai moi dani thamjaning dre ba ko adu ba koina haijaning gi badi makoi bu hingal laga makoi bu dum tawraga thambasina maram oira kanda yam pak sauba zalengam gi vision nama ka klai ri ba se akoi homeland mayam ma Bangladesh ta adagi koi gi Myanmar da amasung India da create tawrna gi provision nama ka aduga amarom dana hari ba contiguous areas in se long terms ta atop sovereign state amo European federation samo European whatever arrangement lakpa yai ko madu tawrpa yara na gi rum makakti madu adum pi government of India na di madu adum walog di hai ba su oiram ba yai natraga na adu tawra su atop palibak sing si dai khungda pam ma log ba yana na bagi strategic interest le ram ba yai ba adu ba koina uze badi temporarily high kuki armed groups sing sina magi mass fronts amasung atop forces sing sig iroi na ka stai da armed insurrection ki preparation se tauna haiba tai ko silence ta loyal subject ama oina han lisang sina Manipur gi sum khoise loyal subject oina lakhi loyal subject oina leiram gi matang sa bada mo khoise song thori dana tongan be senda ama de yauna adawai tawdana su gi marum chida adugumba loyal citizens mo oina di uppaga insurrections ki preparations haiba tai ko amakak preparation tawbudi male ba fundraising tawba tongan ba business illicit OBI white OBI black OBI business tawraga population thangjalalakba manpower hengalalakba territorial expansion tawba aduga business tuna maram oira ka stai da drug menace tholakpa poppy cultivations na deforestation tawrakpa amarak sidai da ngai gi moina twin strategy haidana koi ni unabal samang da haigi bodo join the system manipulate the system and increase your influence sphere of influence create your own power aduga build up the military strengths and be prepared for insurrection ko adugi tangkak tu bang takak naina haidai ko okay amaram dana han ba demand si koi gi ships ki village authorities right to restrict tombe mathang dana amuk kitang upgrade tawde ADC da torpe ai mathang dana amuk upgrade torpe da territorial council da doctor pe adagi di
tonganba homeland gi preparation ama tarok yai tadagi tonganba state ama semak yai long term da dumaina semak pentik koi gi contiguous areas sing se koi gi larger jalengam ama division to yai moi gi projection da Manipur si central jalengam moina leibine heba ko adugi preparation si lobani haina koina lowe ba kudong saba se aduga masi facilitate tawbuda Bharat Sarkar na su se na chana enforce tawdrabani na masi adumuk chatale haiba tathan mata aragadi madugi consequence ti kaino Manipur gi territorial integrity da sigdarakpa mioi bagi lives da threat tawrakpa ethnic cleansing satarakpa da kudong saba loba exclusive territorial control semba horokpa sigumbo padi maksina facilitate tawrakpa taragadi madugi intention de laiti hai taragasu consequence tadi madula abanina Upon the Demohoida build up Torpusina Murmuraga, Bharat Sarkar na Baudanga Territorial Council, the Mapibagi Wakalon, Ama powerful labor targadi, ethnicization stova, balkanization stova, ethnic blocks me among symbol of Pada, Shugi Marumsida Bharat Sarkar, Sumus the complicit way have allegations never. I'm going to Pizarina. Adubu state government na January, Chasing January tang, January the Habitare, 2024 January the Loki period Hagadra, Center the Taki Bache, Aduga. Andakta recently February gi tangkunu mapan da assembly na su masi resolve taw hetare ke su si abrogate taw na bagi wapam adra suma mayam decision mayam labar ko komina prime minister chief official uba aduga ngasi si like this already paliba cost of peace ki chapter number 1 da prime minister da ko union home minister Amit Shah da February tangkun da pisan khiba adum laba memorandum no completely sere yauri habatare adu ta suma memorandum after memorandum piece liba mayam aduga lenga na state government pir recommendation and recently assembly law riba decision mayam si yenguraga Center ke kari stand wegedage how kiba February ge tang kun ga mapan asidadi chahi amachumna sangdorpa chahi kudige sangdorpa duga aroi bana sangdokhi base masi matam loi ra fusing nau na sangdokpa ki paw laktri habare kamai thambi center ke stand kari masde yam nungai base through terminate tawbagi hak se state government lei ko state government lei base ekamaina joint monitoring group na recommend tawra kanda khatane ba adu joint monitoring group ki stakeholders sing di Manipur government ki su yaure Bharat Sarkar ki su yaure kuki arm group ki su yaure Bharat Sarkar su yauna Manipur Sarkar su yauna CPO central police officer su yaure army su yaure samarpal su yaure loi yaure ba aduna documents de yengu targadi madu unanimous stand latergadi su se abrogate tawre haibagi political decision ama Manipur government na loba oiba targasu koina khanbada ultimate decision maker se masi Bharat Sarkar na oigani haina khalleba koina political dialogue ama chathai haina koi tajai Sari basi data Manipur government si yaubra yaudabra document kradadi thoina importance oide Manipur gi lengak si maming tigi oina yahon magi mawong do so dum hai ko aduna impact si try pagda leitagi na haiba matamda Manipur cabinet na decision lawgre na haibagi political decision na lawbudo madugi follow up the government of Manipur na try pagda procedural follow tawi tawde tha kudingi akoi gi unagada uneba automatically tha kudingi joint monitoring body si unaba se moi gi mandatory neba aduga abrogate tawai bagi recommendation se joint monitoring body dagi lakadongneba tha kya hawgre dude yes tara hawra na megi sorry ba keno gi March ki tang tara da su tara kui tara ki ga zirari dagi lobuni hai organization ani sidagi madugi impact se koi kasu haidi procedural keno si ubu phangdeba adun andak cabinet na lowe decision se handak nang na han lowe ko adugi mamang da January gi tang du dai hairoi ge ko January da 2034 da formally sithi igreba sithi igre ai koi concern authorities da haiba dai ko haiba di su se further extend to no haibana aduna koi na yangbadi mamang da cabinet decision lawgra su tha kya ma hawgre abrogations or na tragana madugi positive outcome am ka officer de koi ubu phangde ubu phangda badum na oigani mo koi na amu repeatedly public sentiment pressure ama songlenga kisu masi patre ena khanba Manipur lenga ki len bayai ko January da city je thazan mani madugi reply labra laktabra do koi khangde ko adu decision ama mung lawrei duna takpadi di somewhere positive outcome ama khak Manipur government na demand tawribodo fulfill tawdre haibadugi reiterate demand ama mung koi thamba maleba adun outcome will be decided by government of India Bharat Sarkar na decide tawgani manamde hawrakpoda su mase clandestine le hawrakibani 2008 chagi mase tripartite level da lakibani maruk sida violation tawi haibase koi repeatedly 2010 da 2011 de koina ugrabani madudagi makha tarakpa sai 39 se masi completely silence oiraga phammaga laigrabane ba stern military action koi ubu phangidrabani aduga amarom dana su abrogate tawgidrabane ba aduna koina khanbada ghost of peace is continues to exist adumak lei aduga but thadoga sanabagi sigi tamnarai gi phibam amanda thambase masi adumak tongan ba makal gi haibetai ko sugi
documents to reflect tawdaba tongan ba makalgi agenda amasung policy amagi makada masi satar pamale भूत थादोए भूत सानरी बा म्यूजिंग अदुदा भूत से फाजर लॉ नत्रग भूत से मखाताना सानरनु लौथोक्रो हाइबसिदा इन केस लौथोए न खनतारगदी लौथोक्रो मतुंग सिदा मणिपुर द हुजिम यामना पामनरी बा कोई सॉल्यूशन हाइब तारे थातरा हेला बा मणिपुर की क्राइसिस सिगी सॉल्यूशन सी सिगी सु लौथोकबसना नत्रग ngasai घोस लौथोकबसना कराइ फावबा ओइबंग amgadagi Manipur ki problem city yam complex way sakna lakpani ko adubu mayam na kinari basidi saigi victims sing na ki bai batai ko koki arm groups na sabthar pa arm aggressions to gi affected victims amasung madu ki basing na pa ami badi na koi na mokoi mayok ta stern military actions lokatri base su na ni hairagadi su se lokthok piro hai bane ba okay action lokat piro hai bane ba action lokat pi ba santi porapa hoi waziki property amasung life ta threat piri base masi control tawge hai targadi popi cultivations tawse paksan na action lokut pada su na marang moira kan action lokut be adre hai bo ergadi mudu loktho hai bane ba immediate requirements se fulfillment se ju oi hai na lo bane ba ko ba hai de confrontations ta kan ani tawna rabani na hai batai ko military arm aggression se chathara bani na aduga masi na permanent solution amani hai badi na te one way forward solution amagi option ama khaktang ni hojik koi su se leina magi sana kanglon se pajana intarga illaga action lokot pa uba taragadi ngasai gi akoi gi miyam dagi masi demand tawri base masi adam tam na handok sa ki do bune ba action nawrak ta badagi satharak ba demand ne ba put point akoi gi government action lawni hade hoji annawna action tor matam da ningkin action lawra hande implement tawni har targadi madu krai pho thajabe yagada hai basi ti thajar tre dana 2008 ta gi bisang sina sathara banina hai badi yam hai gre dana political promise ti yam taw gre ba documents mayam ama leigreba ko tawdreba tawdrabadina pendreba ado people's ki collective memory amasung collective sentiments si cry ba buda anti sugi hai batai ko ai sathari violations mayam si ma kai ba buda leidoi no leiroi no hai bidi koi khangbadi ngamde ko adu yam chawba remarkable oiba negative perception amadi leireba santi gi mingda vote thado ai basimadi ai koi yam chawna ure adu santi amasung internal security da people's ki concerns se address tawdre people se left out tawgre Manipur ki integrity se left out tawgre Manipur ki ecosystem protect tawdre drug menace gi Manipur kandre sida stakeholders oiriba su da yauriba koi ki arm groups sing se mase hingalaga thame hai bagi wafam ama sauna la abanina pu promise tawraga su promise thajar roi mase action noina lisang sina ulagadi miyam da tongan ba ino na makak tawre ene na hangai tawramdra su hai badi yai ko adu wasak sidi sa ga wasak se dum sa ga laki banina wasak sidi wasak oina dum another political gimmick oina dum urani hai bani da action udra banina adu bosi ke lok sabha mekhal lakshal ponina tongan ba thabak thoram sing tawri hai batare recently koi Tripura mothaga tripartite state Tripura state ka koi center ke tomaine yana ki bisu lere mayam nom si election ga mari len to yam chawwa gimmick ne hai amai tawdana Nagaland gi su akoi mogi demand hara legi betu madu yam thon thapak on thoka tabani hojik live election sigi mamang haibna sing mam de aduna Manipur gi issue sisu laiba lok sabha mikhal gi mamang sida loisana honok matam sida Manipur gi yam chawba demand amu ori basu abrogate to bi habse la ka do bra kaino da FMR lok thok bi habasu lok thokre adagi fencing to bi wafum su yamna pam le bnu tina khabi habadu su madu khabi disin lawra le habdare aduna hojik miyam na pami ba one of the solutions oigani na khali bi yam sing sid thabak si mathak bakalak panina Lok Sabha Mikhal ga lakpaga iroina na Manipur da Mikhal pangthok pu yana ba even tha taragi irang lagi tar su Mikhal makti pangthok pu yana na su ebre go tarkadra sen koi gi Manipur da gi MP ama kha thagat pasigi da makta ani uza ama hai se okay koi ina router gi yang baki da yeng ura ganda adu outer da su koi gi Meitei gi constituency ni pan di le lai jara ga su especially koi su expectations kya laite ruling party na ruling party ki wafam dani ko Manipur da gi tampak da gi MP ama kha kidamta Indiana sang na plan tawra laksar ba magi peace process quote unquote amasung geostrategic interest se compromise tawdra tawoidra hai basidi am chaw wa hangam khakne ba Bharat sarkar gi di mapum moina yang kane ba magi interest larger interest yang kane ba adu Bharat sarkar se Meitei khakki natragana valley khakki leibnate naga khakki leibnate koki khakki leibnate ba moi gi agenda da yang kane ba adu ruling party gi oibe ai natra political party sing gi mamang da se viral oi gi leidana su gi arm groups khara di
elections ki keno mo instrument mo ina vote bank ki imsaw agency mo ina sisinagibagi wafam su leidana adana moida su promise ama tawrangmani somda su promise ama tawrangmani madu tawnai haibadu koi kaimta khangde moigi promise su fulfill tawdre haibadagi sawrakpadagi viral da thorakibani ko adana wasak sidi phongna sakpa wasak khara lotna sakpa wasak khara wasak se sakto kharaga manana bana karigumba khara tawraga manungdana tongan be sel ama leirom basidi adamak thengna banina aikoina khanbada makoi gidi adam yam chawba moigi agenda ko amana political party ki oibe agenda national party ki aduga amana bharat sarkar ki nisang sinna lakpa magi agenda dadi kaidam da su compromise ta oida banina madugi agenda du compromise ta udo area khara na changna temporary relief khara pina nambagi kari no khara haiba khotpa dagi di mioi bagi miam gi collective memory collective perception se somewhat the diversion tactics sinner pudi ai ko adubu bharat sarkar na santhar iba makoina pami ba makal gi peace to dike dang su compromise ta roi geostrategic interest su compromise ta roi do budina aina khanjabada su loktok pa masung loktok ta base adugi calculations tagi ai khanbada. But what about scrapping of FMR loktok ki ba aduga fencing gi decision lorok pase sidi kamai yeng keno same ngasai geo strategic haga geo strategic man geo policy manung chanba yam chawba keno ma sina I think mama sum work tune have tare adu gi decision lorei risky noi kambuding gen mande oppose ta unai kaina hairaga thaido ki basu ai ko okay adu Manipur area kar da ngasai FMR lokto e na hairaga koi gi kari haini ko koi gi yam chawba hingol amadane koi gi samban suka khada bi da gate ama tamaga sida se paiba gai di gate da dam la ne ba ko se pai da basing dim oro na kan dagi samban do thing da bani na sangi do male ba FMR lokto pa kak tang ne yaro ba samban kha gane habi 10 km oldi thare 20 ki sanction torga lere atai sukhar ke ne smart hybrid system phawba 1 km ki experiment basis ta horani habi hum lere wafam ne political decision ne ba koi thabak to udri ba wasak city me ama saga la kre ba okay 1950 dagi na 2004 4 bodi no koi gi FMR se 40 kilometers free movement se saktak se bo yaw do na pitho ga la kra bane ba aduga lawri basi 2018 da lawri basi bilateral ni ko adui mamang da 2010 bo da lawri mi sidi bharat sarkar na tohat magi interest ama da yengjar kan da unilaterally lawba decisions ne ba 2018 dagi lakpani covid matam na kara restriction pi khre audisi public sentiments lakpadagi koi decision lawre haibani political nai ko da implement tor ko doino tawoi doino okay haibani sing basi di leitabani na adu akoi gi Manipur gi saruk sig ti Manipur na yabadagi koi thinge na khalase ba ko adubu Nagaland Arunachal Pradesh adagi di ima ko nagata ba Manipur gi mafum da yaning da basa phongdoi sumi adubu gai how Manipur gi saruk sig fencing khare hairaga su Mizoram da thado ga thamta argadi Mizoram da di kulai koksel ei ba aduna Mizoram da Indian citizen onaga citizen wena mubaya Ferjual OBI Churchanpur OBI Assam gi kenli lakpa adum sang pa yabagi keno city possibly yang phasu poni oja thambir je haidi Manipur da direct chang ta targa su Mizoram da gi loi sang laga Mizoram da gi among Manipur da thajal as a Mizo keno da Manipur da any Mizo any Lusai haba scheduled tribe ki category me yauri haba tare sigi category ja ita ringa asi prevent to gi hai target how gi basing si crime over the detect to doino ko toino ai basing yam controversial oi ni ko masi crime over to ithok bungam doino ngam moi doino koi khangde ko political will leini lewe su khangde adubu matung sang basing je thingi hai ba targa di hojik leiri basing se at least biometric keno tor ka stai da India gi NRC sana ge sanna roira Manipur gi citizen gi oi ba tongan ba record amadi NRC in all India da ngai da vida specific conditions Manipur ga chuna ba mungda koi gi citizens Manipur gi hojik leiro citizens gi registration tawraga masigi biometric thamaga mogi family tree ai betai ko biometric katana su yaro ba family tree amaka sei kya dagi mapana le puno mapuna le puno ai bagi establishment se tawraga hojik yam saw preparation ama taw taragadi ekoi NRC ai na yena ga su taw da le dai saruk pudi hojik ki we ba NRC du su laksasino ekoi da masima taw bungam taragadi kona sang pasang sinjina anau buni mogi family tree leite ka ai base detect taw bungam magi edit record to go maintain taw mathau tai ba moina saigi sangai ba mitop sing jema panas alan ki ba na restrictive rights pi ba athing ba khara thamba haibana sing bagi tongan ba han dai kundari ba sing se ngang na ba hona bagi kanglon sigi process tu tongan ba mu oi khara tar ga su madu lak ba da facilitate tong na ba ko kana na koi gi lamdam sigi citizens no le pak sigi masa sing no haiba se India gi togera toira Manipur gi disung bagi preparation ama khakti ekoi lengak sina tau pam ma thau sai na khalle ba okay ado uji ko ja thabi ki adugum ado area du da Mizoram dagi koi any Mizo haiba haidi Mizo ene sangaga any Mizo na koi da category mi yaw buse si lengang na bodi mamangi decision da cabinet decision da
ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔꯗ ꯆꯦ ꯊꯥꯈꯤꯕ ꯃꯇꯝꯁꯤꯗ ꯑꯦꯅꯤ ꯃꯤꯖꯣ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯤꯖꯣꯗꯪ ꯊꯝꯕꯤꯔꯣ ꯍꯥꯏꯕ ꯑꯃꯇꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤ ꯑꯦꯅꯤ ꯃꯤꯖꯣ ꯍꯥꯏꯕ ꯀꯦꯇꯦꯒꯣꯔꯤꯁꯤ ꯂꯧꯊꯣꯛꯑꯗꯤ ꯍꯥꯏꯈꯤꯗꯦ ꯑꯗꯨꯒ ꯑꯦꯅꯤ ꯀꯨꯀꯤꯗ ꯂꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯠ ꯒꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯜꯔꯦꯗꯤ ꯔꯦꯀꯃꯦꯟꯗꯦꯁꯟ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯍꯧꯖꯤꯛ ꯅꯧꯅ ꯁꯦꯟꯇꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯦꯁꯨ ꯊꯧꯅꯥ ꯁꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯐꯦꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯊꯥꯔꯛꯈꯤꯕ ꯆꯦꯁꯤ ꯍꯥꯏꯔꯤꯁꯤ ꯅꯣꯃꯦꯗꯤꯛ ꯆꯤꯟꯀꯨꯀꯤ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯑꯦꯁ ꯇꯤ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯗꯤꯂꯤꯁꯇꯤꯡ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩ ꯑꯗꯨꯁꯨ ꯁ꯭ꯇꯦꯠꯅ ꯔꯦꯀꯃꯦꯟꯗꯦꯁꯟ ꯊꯥꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯍꯥꯏꯔꯤꯕ ꯑꯦꯅꯤ ꯀꯨꯀꯤ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯃꯤꯖꯣ ꯍꯥꯏꯔꯤꯕ ꯀꯦꯇꯦꯒꯣꯔꯤꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯁꯤꯒꯤ ꯀꯦꯇꯦꯒꯣꯔꯤꯁꯤ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯃꯌꯥꯝꯅ ꯍꯪꯅꯔꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯖꯥꯅ ꯉꯁꯥꯏ ꯇꯥꯛꯄꯤꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗꯒꯤ ꯁꯃꯟ ꯈꯥꯒꯤ ꯇꯥꯔꯒꯁꯨ FMR ꯂꯩꯇ ꯇꯥꯔꯒꯁꯨ ꯑꯇꯩꯗꯒꯤ ꯍꯥꯏꯖꯤꯜꯂꯒ ꯑꯦꯖ ꯑꯦꯟ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟ ꯑꯣꯏꯅ ꯆꯪꯉꯒ ꯃꯅꯤꯄꯨꯔꯗ ꯂꯩꯁꯤꯟꯈꯤꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯃꯨꯛ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯣꯖꯥ ꯆꯨꯝꯃꯦ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯦꯅꯤꯁꯦ ꯑꯦꯅꯤꯁꯤꯗꯤ ꯂꯧꯊꯣꯛꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯒ ꯑꯦꯅꯤꯗ ꯆꯜꯂꯝꯕꯁꯤꯡꯗꯣ ꯃꯗꯨ ꯁꯥꯒꯩ ꯂꯝꯗꯝꯁꯤꯗ ꯍꯧꯈꯤꯕꯒꯤ ꯁꯥꯒꯩ ꯂꯩ ꯇꯥꯔꯒꯗꯤ ꯁꯥꯒꯩꯁꯤꯡꯗꯣ ꯇꯣꯉꯥꯟꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯀꯩꯅꯣ ꯆꯥꯎꯕ ꯑꯃꯗ ꯃꯈꯣꯏꯁꯦ ꯃꯔꯁ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯒꯗꯧꯕꯅꯦꯕ ꯑꯗꯨꯕꯨ ꯑꯣꯄꯟ ꯑꯦꯟꯗꯦड ꯑꯣꯏꯅ ꯑꯦꯅꯤ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯀꯦꯇꯦꯒꯣꯔꯤ ꯑꯃ ꯁꯦꯝꯖꯤꯜꯂꯒ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄꯁꯤꯡꯁꯦ ꯍꯣꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯈꯨꯟꯗꯥꯍꯜꯂꯒ ꯁꯤꯁꯇꯦꯝꯁꯤꯗ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁꯤꯁꯇꯦꯝ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯕ ꯍꯥꯏꯕꯁꯤꯒꯤ ꯑꯦꯂꯦꯃꯦꯟꯁꯤꯗ ꯆꯪꯉꯀꯥꯟꯁꯤꯗ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟꯁꯤꯞ ꯐꯪꯍꯜꯂꯒ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟꯁꯤꯞ ꯐꯪꯕ ꯍꯥꯏꯁꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯆꯜꯂꯕꯅꯤꯅ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯂꯝꯗꯝꯁꯤꯗꯒꯤ ꯍꯧꯔꯛꯈꯤꯕ ꯌꯦꯜꯍꯧ ꯇ꯭ꯔꯥꯏꯕꯁꯤꯡꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯍꯛꯁꯤꯐꯥꯎꯕꯗ ꯂꯣꯏꯅ ꯃꯠꯂꯒ ꯃꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯍꯦꯟꯒꯠꯂꯛꯄ ꯀꯣ ꯑꯗꯨꯗꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯦꯛꯁꯄꯥꯟꯁꯟ ꯍꯦꯟꯒꯠꯂꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯛꯄꯗ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯁꯥꯒꯠꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯤꯕꯁꯦ ꯃꯁꯤ ꯄ꯭ꯔꯤꯚꯦꯟ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯅꯤꯁꯤꯗꯤ ꯂꯧꯊꯣꯛꯄ ꯑꯃ ꯌꯥꯝ ꯊꯤꯅ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯦꯕꯀꯣ ꯍꯥꯟꯅ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯈ꯭ꯔꯕꯁꯤꯡꯁꯦ ꯇꯛꯊꯣꯛꯈꯤꯒꯅꯤ ꯇꯥꯟꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯁꯨ ꯊꯦꯡꯅꯔꯤꯁꯤꯅꯤꯀꯣ ꯃꯤꯇꯣꯞ ꯂꯧꯊꯣꯛꯎ ꯍꯥꯏꯕꯒꯤ ꯑꯦꯟꯀ꯭ꯔꯣꯆꯃꯦꯟ ꯊꯤꯡꯅꯤ ꯍꯥꯏꯕꯒꯤ ꯑꯗꯒꯤꯗꯤ ꯐꯣꯔꯦꯁ ꯀꯟꯅꯤ ꯍꯥꯏꯔꯨꯕꯗꯨꯗ ꯍꯧꯔꯛꯏꯕ ꯏꯔꯥꯡꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯗꯤ ꯃꯁꯨ ꯈꯤꯇꯪ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯃꯝꯃꯤꯀꯣ ꯑꯗꯨꯃꯛꯇꯕꯨ ꯉꯁꯥꯏꯒꯤ ꯑꯊꯤꯡꯕ ꯈꯔ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯑꯂꯔꯠ ꯑꯣꯏꯅ ꯁꯤꯇꯤꯖꯟꯁꯤꯡꯅꯁꯨ ꯏꯟꯐꯣꯔꯝ ꯑꯦꯟ ꯑꯂꯔꯠ ꯐꯤꯕꯝ ꯑꯃꯗ ꯆꯪꯁꯤꯜꯂꯀꯥꯟꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯒꯤ ꯏꯐꯣꯔꯠꯁꯦ ꯂꯦꯞꯈꯤ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕꯗꯤ ꯂꯥꯛꯀꯗꯧꯕꯗꯤ ꯂꯩꯔꯕꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯤꯕ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯚꯤꯖꯨ ꯑꯦꯅꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤꯀꯣ ꯁꯤꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯔꯤꯀꯣꯛꯅꯦꯁꯟ ꯑꯃ ꯁ꯭ꯄꯦꯁ ꯑꯃ ꯄꯤꯔꯒ ꯊꯝꯕꯁꯤꯗꯤ ꯃꯁꯤ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯈꯤꯕ ꯃꯥꯜꯂꯤꯀꯣ ꯈꯔꯅ ꯑꯗꯨꯒ ꯃꯁꯤꯒꯤ ꯗꯤꯁꯤꯁꯟꯁꯤꯗꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯗꯦꯅ ꯂꯧꯋꯦꯕ ꯑꯣꯀꯦ ꯑꯗꯣ ꯑꯣꯖꯥ ꯁꯤꯒꯤ ꯒꯣꯁ ꯇꯣꯄꯤꯛꯁꯤꯗꯁꯨ ꯌꯥꯝ ꯄꯟꯕ ꯌꯥꯝꯅ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅꯁꯨ ꯇꯣꯏꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ 1960s 1980sꯀꯤ 8888ꯀꯤ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯆꯨꯋꯦꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯏꯟꯐ꯭ꯂꯛꯁ ꯃꯌꯥꯝ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯁꯨ ꯊꯝꯕꯤꯔꯦ ꯑꯗꯨꯒ FMR ꯃꯇꯝ ꯑꯃꯗ ꯀꯤꯂꯣꯃꯤꯇꯔ 90 ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯕꯒꯤ ꯋꯥꯐꯝꯁꯤꯗ ꯄꯟꯕꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯈꯤꯕ ꯃꯌꯥꯝꯗꯨꯅ ꯆꯍꯤ ꯀꯌꯥꯁꯤꯗ ꯗꯦꯀꯦꯗꯜ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯄꯥꯅꯔꯤꯁꯤꯗ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ ꯑꯃꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯑꯃ ꯂꯥꯛꯄꯁꯤꯒꯤ ꯃꯇꯨꯡꯗ ꯆꯪꯉꯛꯄ ꯑꯣꯏꯅ ꯄꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯤ ꯅꯧꯅ ꯂꯦꯇꯦꯁ ꯆꯪꯉꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯃꯥꯡꯁꯦ ꯃꯌꯥꯝ ꯑꯣꯖꯥꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁ ꯑꯃ ꯊꯝꯕꯤꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ 60s 80sꯗ ꯆꯪꯈꯤꯕ ꯑꯗꯨꯒ FMRꯒꯤ ꯃꯇꯝꯗ ꯆꯪꯈꯤꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯂꯩꯁꯟꯈ꯭ꯔꯦ ꯑꯜꯇꯤꯃꯦꯠꯂꯤ ꯂꯥꯁꯇ ꯉꯁꯥꯏꯒꯤ ꯖꯥꯂꯤꯡꯉꯝ ꯅꯠꯇ꯭ꯔꯒ ꯖꯣꯒꯝꯒꯤ ꯑꯥꯏꯗꯤꯌꯥ ꯐꯥꯎꯕ ꯌꯧꯔꯛꯇꯅ ꯇꯞꯅ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯂꯝꯁꯤ ꯁꯦꯄꯔꯦꯠ ꯇꯧꯅꯕꯒꯤ ꯋꯥꯐꯝꯁꯤ ꯇꯧꯔꯛꯄꯅꯦ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯗꯦꯕꯂꯞꯃꯦꯟꯗꯣ ꯖꯔꯅꯤꯗꯨ ꯁꯤꯗ ꯊꯝꯕꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯖꯣ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯖꯣꯔꯣ ꯐꯣꯝ ꯇꯧꯈꯤꯕ 1988ꯀꯤ ꯋꯥꯐꯝꯁꯨ ꯊꯝꯕꯤꯔꯤ 1988ꯀꯤ ꯃꯦꯒꯤ ꯇꯥꯡ 10ꯗ ꯑꯗꯨꯒ ꯑꯣꯒꯁ ꯑꯗꯥꯏꯗꯅ ꯉꯁꯥꯏꯒꯤ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯕꯗꯒꯤ ꯃꯤ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯄꯒꯤ ꯋꯥꯐꯝꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯣꯖꯥ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯖꯣꯔꯣꯒꯤ ꯋꯥꯐꯝ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯖꯣꯒꯝ ꯁꯦꯝꯕꯒꯤ ꯖꯥꯂꯤꯡꯉꯝ ꯁꯦꯝꯕꯒꯤ ꯖꯣꯔꯣꯒꯤ ꯋꯥꯐꯝꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯨ ꯑꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯗꯩ ꯃꯃꯥꯡꯗꯒꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯀꯟꯈꯠꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯃꯗꯨ ꯀꯟꯈꯠꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯨꯒꯤ ꯑꯒ꯭ꯔꯤꯃꯦꯟꯒꯤ ꯄ꯭ꯔꯤꯑꯦꯝꯕꯜꯗ ꯑꯣꯖꯥ ꯉꯁꯥꯏ ꯊꯝꯕꯤꯈꯤꯕ ꯄ꯭ꯔꯤꯑꯦꯝꯕꯜꯒꯤ ꯑꯍꯥꯟꯕ ꯄꯦꯔꯥꯒ꯭ꯔꯥꯐꯇ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯏꯟꯒꯗꯕꯅꯤ ꯑꯗꯨꯒ ꯂꯦꯟ ꯑꯣꯐ ꯗ ꯂꯣꯁꯨ ꯏꯟꯒꯗꯕꯅꯤ ꯑꯦꯟ ꯏꯟꯇꯦꯒ꯭रिꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯨ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯦ ꯕꯤ ꯕꯤꯀꯁ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯇ ꯉꯁꯥꯏꯒꯤ ꯖꯣꯒꯝꯒꯤ ꯑꯥꯏꯗꯤꯌꯥ ꯖꯥꯂꯤꯡꯉꯝꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯂꯩꯌꯦꯅ ꯂꯧ ꯇꯥꯏ ꯀꯩꯅꯣꯗ ꯃꯣꯏ ꯖꯣꯔꯣꯁꯦ 1988ꯗ ꯁꯦꯝꯈꯤꯕꯅꯤ 88ꯗ ꯁꯦꯝꯃꯤꯗꯅ ꯁꯤ ꯃꯃꯥꯡꯒꯤꯁꯨ ꯃꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯇꯦꯝ ꯑꯃꯈꯛ ꯇꯧꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯌꯥꯝ ꯍꯩꯌꯦꯕꯀꯣ ꯍꯥꯟꯅꯉꯩꯗꯒꯤ 60s ꯃꯇꯝꯗꯒꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯀꯥꯡꯕꯨ ꯈꯔ ꯃꯅꯤꯄꯨꯔꯗꯒꯤ ꯀꯥꯡꯕꯨ ꯈꯔ ꯄꯨꯜꯂꯒ ꯑꯩꯈꯣꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯄꯨꯟꯒꯗꯧꯅꯤ ꯀꯥꯏꯅ ꯍꯥꯏꯗꯅ ꯊꯥꯡꯒꯠꯂꯛꯄꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯕꯨ
ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠ ꯐꯨꯠ ꯐꯪꯉꯛꯄꯁꯦ 1966ꯀꯤ ꯂꯥꯟ ꯑꯀꯟꯕ ꯃꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯂꯥꯜꯍꯧ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ 80sꯀꯤ ꯑꯔꯂꯤ 80sꯇꯁꯨ ꯆꯪꯁꯤꯜꯂꯛꯑꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯂꯥꯜꯍꯧꯁꯤꯗ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯒ ꯀꯣꯟꯅ ꯃꯤꯖꯣꯔꯥꯝ ꯁ꯭ꯇꯦꯠꯁꯤ 1986ꯇ ꯀꯔꯚ ꯑꯥꯎꯠ ꯇꯧꯈꯤꯕꯁꯦ ꯑꯁꯥꯝꯗꯒꯤ ꯁꯤ ꯋꯥꯐꯝꯁꯦ ꯂꯩꯔꯦꯗꯅ ꯁꯤꯅꯁꯨ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯄꯤꯔꯦꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯅ 1986ꯀꯤ ꯃꯣꯗꯦꯜꯁꯦ ꯃꯅꯤꯄꯨꯔꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯤ 2024ꯗ ꯑꯩꯈꯣꯏ ꯀꯟꯐꯤꯗꯦꯟꯁ ꯈꯛ ꯄꯤꯕꯁꯤꯅ ꯌꯦꯁ ꯌꯦꯁ ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯗ ꯉꯁꯥꯏꯒꯤ FMRꯒꯤ ꯈꯨꯊꯥꯡꯗꯒꯤ ꯍꯥꯏꯕ ꯇꯥꯏꯀꯣ ꯉꯝꯈꯩꯁꯦ ꯉꯥꯛꯇꯕꯒꯤ ꯍꯣꯁ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯈꯤꯕꯒꯤ ꯄꯣꯄꯨꯂꯦꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯦꯗꯅ ꯑꯗꯒꯤꯗꯤ 88ꯁꯤꯗꯁꯨ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯑꯞꯔꯥꯏꯖꯤꯡ ꯑꯃ ꯇꯧꯔꯒ ꯃꯗꯨꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯑꯦꯗꯅ ꯁꯤꯒꯤ ꯀꯝꯕꯥꯏꯟ ꯏꯝꯄꯦꯛꯁꯤꯗ ꯑꯃꯅ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯀꯦꯜ ꯀꯩꯅꯣꯃ ꯁ꯭ꯇꯤꯃꯨꯂꯤ ꯑꯃ ꯄꯤꯔꯛꯄ ꯑꯗꯒꯤꯗꯤ ꯃꯤꯖꯣꯔꯥꯝꯗ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯣꯏꯔꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯕꯤꯜ ꯑꯞ ꯇꯧꯔꯛꯄ ꯄꯣꯄꯨꯂꯦꯁꯟꯁꯨ ꯍꯦꯟꯒꯠꯂꯛꯄ ꯅꯦꯠꯋꯥꯔꯛꯁꯨ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯀꯥꯟꯁꯤꯗꯩꯗ ꯑꯗꯒꯤꯗꯤ ꯒ꯭ꯂꯣꯕal ꯔꯤꯆꯁꯨ ꯉꯁꯥꯏ ꯅꯍꯥꯛꯅ ꯍꯥꯏꯕꯗꯣ ꯖꯣꯔꯣꯒꯤ ꯒ꯭ꯂꯣꯕal ꯔꯤꯆ ꯌꯧꯔꯛꯄ ꯍꯧꯔꯛꯄꯀꯣ ꯋꯦꯁꯇꯔꯟ ꯈ꯭ꯔꯤꯁꯇꯤꯌꯟ ꯋꯥꯔꯜꯁꯀꯤ ꯀꯩꯅꯣꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯕꯨ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯤꯔꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯁꯨꯃꯥꯏꯅ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯖꯣꯃꯤ ꯀꯟꯐꯔꯦꯟꯁꯀꯥꯁꯦ ꯑꯥꯏꯖꯣꯜꯅ ꯁꯦꯟꯇꯔ ꯑꯣꯏꯔꯒ ꯁꯦꯝꯒꯠꯂꯛꯄ ꯃꯊꯪꯗꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯝꯒꯠꯂꯛꯄꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯄ꯭ꯔꯣꯄꯒꯟꯗꯥ ꯁꯣꯝꯗ ꯁꯤꯁꯇꯦꯝꯁꯤꯗ ꯌꯥꯎꯅꯅꯤꯀꯣ ꯅꯥꯀꯟꯗ ꯃꯤ ꯈꯔ ꯊꯥꯗꯣꯛꯑꯒ ꯃꯥꯂꯦꯝꯒꯤ ꯂꯦꯚꯦꯜꯗ ꯃꯤꯖꯣꯁꯤꯡꯁꯦ ꯋꯥꯟ ꯄꯤꯄꯜꯅꯤ ꯑꯗꯩ ꯀꯨꯀꯤꯁꯤꯡꯁꯦ ꯋꯥꯟ ꯄꯤꯄꯜꯅꯤ ꯆꯤꯟꯅꯤ ꯍꯥꯏꯕꯗꯤ ꯁꯥꯒꯠꯂꯛꯄ ꯑꯥꯔꯝ ꯏꯟꯁꯨꯔꯦꯛꯁꯟꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯆꯥ ꯃꯆꯥ ꯁꯦꯝꯒꯠꯂꯛꯄ ꯑꯩ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯌꯥꯝ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯁꯤꯗꯅꯦꯕ 88ꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯦꯟꯃꯥꯔꯛ ꯑꯃꯈꯛ ꯑꯣꯏꯔꯤꯕꯁꯦ ꯁꯤ ꯈꯪꯉꯦꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯈꯪꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯁꯦ ꯊ꯭ꯔꯦꯠ ꯑꯃ ꯑꯣꯏꯅ ꯎꯗꯕ ꯃꯥꯜꯂꯦꯕ ꯑꯗꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯌꯥꯝ ꯁꯦꯝꯃꯗꯤ ꯍꯥꯏꯖꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯂꯥꯔꯖꯔ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯁꯨꯁꯤ ꯐꯖꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯚꯨꯠꯁꯤ ꯊꯥꯗꯣꯛꯑꯒ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯃꯈꯛ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯑꯃꯈꯛ ꯂꯥꯛꯅꯅꯕꯒꯤ ꯑꯦꯖꯦꯟꯗꯥ ꯑꯃꯗ ꯃꯁꯤꯒꯤꯁꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯇꯥꯏꯀꯣ ꯑꯗꯨꯅ ꯂꯦꯚꯤ ꯑꯃ ꯁꯦꯝꯒꯠꯄꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯟꯗꯔ ꯄꯦꯗ ꯑꯣꯛꯖꯤꯂꯔꯤ ꯐꯣꯔꯁ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯍꯟꯗꯧꯔꯦ ꯑꯩꯉꯣꯟꯗꯀꯣ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯔꯒ ꯂꯦꯚꯤ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯂꯛꯄꯒꯤ ꯃꯔꯨꯝꯁꯤꯗꯩꯗ ꯃꯈꯣꯏꯕꯨꯒꯤ ꯄ꯭ꯔꯣꯇꯦꯛꯇꯤꯞ ꯁꯤꯜ ꯑꯃꯈꯛ ꯄꯤꯅꯅꯕꯒꯤꯗꯃꯛ ꯁꯨꯁꯦ ꯑꯦꯟꯐꯣꯔꯁ ꯇꯧꯕ꯭ꯔꯥ ꯁꯨꯁꯦ ꯆꯠꯅꯍꯟꯕ꯭ꯔꯥ ꯄ꯭ꯔꯣꯇꯦꯛꯇꯤꯞ ꯁꯤꯜ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗோ ꯃꯁꯤꯅ ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯊꯤꯡꯍꯟꯈ꯭ꯔꯦ ꯃꯁꯤꯅ ꯏꯟꯗꯤꯌꯥꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯥꯜꯍꯧꯕꯒꯤ ꯃꯔꯛꯇ ꯍꯣꯁꯇꯤꯂꯤꯇꯤ ꯊꯣꯔꯛꯄ ꯌꯥꯕꯁꯨ ꯊꯣꯔꯛꯍꯟꯗꯅꯕ ꯁꯟꯇꯥꯏꯈ꯭ꯔꯦ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗ ꯄꯤꯁꯅ ꯍꯥꯏꯗꯨꯅ ꯗꯤꯐꯥꯏꯟ ꯇꯧꯔꯤꯕꯁꯤꯗꯤ ꯁ꯭ꯇꯦꯠꯀꯤ ꯖꯤꯑꯣ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯇꯦꯛꯇꯤꯛꯁꯇꯒꯤ ꯕꯦꯁ ꯇꯧꯔꯒ ꯁꯥꯒꯠꯂꯛꯄ ꯀꯩꯅꯣꯅꯦ ꯃꯈꯥ ꯇꯥꯅ ꯆꯠꯅꯔꯛꯄꯗ ꯚꯥꯏꯑꯣꯂꯦꯁꯟꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯕꯅꯤꯅ ꯄꯤꯄꯜ ꯁ꯭ꯇꯤꯜ ꯂꯦꯐ ꯑꯥꯎꯠ ꯇꯧꯈ꯭ꯔꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯅ ꯑꯗꯨꯅ ꯁꯨꯁꯦ ꯏꯠ ꯍꯦꯖ ꯑ ꯁ꯭ꯄꯦꯁꯤꯐꯤꯛ ꯄꯔꯄꯣꯁ ꯚꯨꯠꯀꯤ ꯁꯤ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯅ ꯑꯗꯨꯖ ꯑꯇꯣꯞꯄ ꯑꯃꯅ ꯑꯇꯣꯞꯄ ꯑꯦꯡꯒꯜ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯘꯣꯁ ꯄꯤꯁꯇꯁꯨ ꯄꯟꯕꯤꯔꯤꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯣꯄꯒꯦꯟꯗꯥꯒꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ UNꯗ ꯆꯦ ꯊꯥꯔꯝꯕ ꯍꯥꯟꯅꯁꯨ ꯍꯟꯗꯛꯁꯨ ꯔꯤꯁꯦꯟꯠꯂꯤ ꯑꯗꯨꯝ ꯊꯥꯈꯤꯕ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ USꯇꯁꯨ ꯍꯥꯟꯅ ꯊꯥꯔꯝꯕ ꯑꯩꯈꯣꯏꯁꯤ ꯆꯤꯟ ꯀꯨꯀꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯖꯣ ꯃꯌꯥꯝꯁꯦ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯒꯤ ꯃꯤꯖꯣ ꯆꯤꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯤꯖꯣ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯆꯤꯟ ꯃꯌꯥꯝꯁꯦ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯥꯒꯠꯂꯒ ꯂꯩꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯦꯒ꯭रिꯇꯤꯗ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯆꯥꯟꯁ ꯂꯧꯕ ꯌꯥꯅꯕꯒꯤ ꯁꯤꯡꯅꯅꯕꯒꯤ ꯃꯔꯝꯁꯤ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯑꯁꯤꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯁꯤ ꯂꯧꯕ ꯉꯝꯗꯕ꯭ꯔꯥ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕ ꯑꯣꯟꯂꯤ ꯁꯤꯜ ꯑꯃꯈꯛ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯒꯗ꯭ꯔꯣ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅꯗꯤ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯃꯁꯤꯒꯤ ꯊ꯭ꯔꯦꯠꯁꯤ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯕ ꯃꯥꯜꯂꯦ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯃꯣꯏꯒꯤ ꯄꯨꯟꯁꯤꯟꯕꯁꯤꯗ ꯑꯣꯕꯁꯇ꯭ꯔꯛꯁꯟ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏꯒꯤ ꯄꯨꯟꯁꯤꯟꯕꯒꯤꯁꯤꯗ ꯀꯗꯥꯏꯗꯩꯅꯣ ꯇꯣꯡꯁꯤꯜꯂꯒ ꯁ꯭ꯐꯤꯌꯔ ꯑꯣꯐ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯁꯤꯜꯂꯒ ꯚꯥꯔꯠꯀꯤ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯖꯤꯑꯣ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯏꯟꯇꯔꯦꯁ ꯑꯃꯈꯛ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯗꯨꯒ ꯂꯣꯡ ꯇꯥꯔꯝꯁꯇ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕ ꯒ꯭ꯂꯣꯕal ꯑꯦꯝꯄꯥꯌꯔ ꯕꯤꯜꯗꯤꯡ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯛꯀꯗꯧꯔꯤꯕ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯏꯟꯗꯤꯌꯥꯒꯤꯁꯨ ꯈꯣꯡꯗꯥꯐꯝꯒꯤ ꯁ꯭ꯄꯦꯁ ꯑꯃꯈꯛ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯣꯔ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯅ ꯑꯣꯔ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁꯁꯤꯡꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯋꯥꯔꯜꯒꯤ ꯅꯠꯇ꯭ꯔꯒꯅ UNꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯣꯄꯥꯒꯟꯗꯥ ꯃꯌꯥꯝꯁꯤꯗꯒꯤ ꯄꯤꯒꯗꯧꯔꯤꯕ ꯆꯩꯊꯦꯡ ꯁꯣꯛꯊꯕꯗꯤ ꯌꯥꯝ ꯀꯟꯅ ꯃꯨꯚꯃꯦꯟ ꯇꯧꯔꯤꯕ ꯃꯣꯏꯅ ꯃꯣꯏꯒꯤ ꯑꯦꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡ ꯂꯥꯟꯁ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯗ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯁꯤꯗ ꯁꯣꯛꯀꯗꯧꯕ ꯃꯉꯥꯏ ꯃꯃꯥꯡꯗꯁꯨ ꯅꯥꯒꯥꯁꯤꯡꯗ ꯌꯥꯝ ꯁꯣꯛꯄ ꯂꯩꯈ꯭ꯔꯦ ꯇꯥꯃꯤꯜꯁꯤꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯀꯣꯟꯁꯣꯂꯤꯗꯦꯁꯟ ꯄ꯭ꯔꯣꯁꯦꯁꯇ ꯑꯩꯈꯣꯏꯒꯤ ꯄꯥꯏꯇꯦꯁꯤꯡꯗ ꯄꯤꯈꯤꯕ ꯌꯥꯝ ꯆꯥꯎꯕ ꯆꯩꯊꯦꯡ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯚꯤꯛꯇꯤꯝꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯍꯥꯏꯕ ꯇꯥꯏꯀꯣ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯀꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ
ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠꯁꯤꯡꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯕ ꯆꯩꯊꯦꯡꯗꯤ ꯄꯤꯌꯦꯕꯀꯣ ꯁꯤꯒꯤ ꯆꯩꯊꯦꯡꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯃꯦꯒꯅꯤꯐꯥꯏ ꯇꯧꯔꯒ ꯇꯧꯕ ꯄꯣꯠꯁꯛꯁꯦ ꯂꯩꯇꯦ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯅꯨꯡꯗ ꯗꯤꯃꯥꯟ ꯑꯃꯈꯛ ꯇꯧꯒꯦ ꯍꯥꯏꯕꯅꯤꯅ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯄꯥꯒꯟꯗꯥꯁꯤꯗ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯃꯦꯒꯤ 3, 2023ꯗꯒꯤ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯄꯥꯒꯟꯗꯥꯁꯤꯗ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠꯁꯦ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯒꯤ ꯐꯥꯎꯕꯗ ꯑꯗꯣ ꯋꯥꯡꯃꯗꯒꯤ ꯐꯥꯎ ꯂꯩꯌꯦꯕ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯁꯤꯡꯗꯣ ꯃꯥꯅ ꯊꯥꯖꯤꯟꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯆꯥꯎꯕ ꯀꯥ ꯍꯦꯟꯕ ꯏꯝꯄꯦꯛ ꯂꯩꯔꯝꯗꯕꯗꯤ ꯌꯥꯏꯑꯕ 60s, 70s, 80s ꯑꯗꯨꯕꯨ ꯁꯤꯒꯨꯝꯕꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯗꯗꯅ ꯂꯥꯛꯏ ꯄꯨꯟꯗꯗꯕꯒꯤ ꯑꯦꯖꯤꯇꯦꯁꯟꯁꯤ ꯁꯦꯝꯃꯒ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯁ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯂꯦꯒꯦꯁꯤꯒꯤ ꯗꯤꯕꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯒꯦꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯇ꯭ꯔꯦꯁ ꯇꯧꯔꯛꯄꯗꯗꯤ ꯁꯤꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯔꯥꯡꯁꯤꯗ ꯃꯁꯤꯒꯤ ꯔꯨꯠ ꯑꯃꯁꯨꯡ ꯖꯦꯅꯦꯁꯤꯁꯁꯦ ꯇ꯭ꯔꯦꯁ ꯇꯧꯔꯛꯄꯗꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡ ꯑꯃꯈꯛ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯐ꯭ꯌꯨꯆꯔ ꯔꯤꯐꯔꯦꯟꯁꯀꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯁꯦ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯍꯧꯖꯤꯛꯀꯤꯁꯨ ꯄ꯭ꯔꯣꯄꯥꯒꯟꯗꯥ ꯑꯣꯏꯅ ꯁꯔꯐ ꯇꯧꯕꯀꯣ ꯑꯗꯨꯒ ꯀꯣꯟꯅ ꯃꯇꯝ ꯑꯃꯗ ꯁꯝ ꯄꯣꯏꯟ ꯑꯣꯐ ꯇꯥꯏꯝ ꯍꯤꯁꯇ꯭ꯔꯤꯒꯤ ꯇꯨꯡꯂꯝꯆꯠꯇ ꯍꯥꯏꯔꯤꯕ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯁꯤꯡꯁꯦ ꯑꯣꯊꯦꯟꯇꯤꯛ ꯁꯣꯔꯁ ꯑꯣꯏꯅ ꯔꯤꯐꯔ ꯇꯧꯔꯛꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁꯦꯁ ꯃꯦꯅꯨꯐꯦꯛꯆꯔꯁ ꯇꯧꯕꯒꯤ ꯂꯥꯂꯣꯡꯁꯤꯁꯨ ꯆꯠꯊꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯁ꯭ꯋꯥꯏꯁꯤꯗꯅꯦ ꯄ꯭ꯔꯣꯄꯥꯒꯟꯗꯥ ꯍꯤꯁꯇꯣꯔꯤꯌꯣꯒ꯭ꯔꯥꯐꯤꯅꯆꯤꯡꯕ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁ ꯂꯦꯚꯦꯜꯗ ꯑꯗꯒꯤꯗꯤ ꯄꯣꯂꯦꯃꯤꯛ ꯁꯥꯒꯠꯄꯗ ꯌꯥꯝ ꯆꯥꯎꯅ ꯆꯪꯁꯤꯜꯂꯤꯕꯁꯦ ꯑꯁꯤꯈꯩꯗꯤ ꯑꯩꯈꯣꯏ ꯎꯖꯩꯌꯦꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝ ꯃꯣꯗꯦꯜ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯈꯤꯕ ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯤꯖꯣꯔꯥꯝꯅ ꯑꯁꯥꯝꯗꯒꯤ ꯀꯔꯝꯅ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯂꯥꯜꯍꯧ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯦꯟꯇꯔꯒ ꯑꯦꯀꯣꯔꯗ ꯁꯥꯏꯟ ꯇꯧꯅ ꯃꯇꯨꯡꯁꯤꯗ ꯃꯤꯖꯣꯔꯥꯝꯁꯦ ꯑꯁꯥꯝꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯤꯗꯩꯁꯨ ꯃꯤꯖꯣꯔꯥꯝ ꯃꯣꯗꯦꯜꯒꯤ ꯃꯑꯣꯡꯗ ꯂꯥꯜꯍꯧ ꯃꯌꯥꯝꯁꯤꯅ ꯏꯔꯥꯡ ꯍꯧꯔꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯜꯇꯤꯃꯦꯠꯂꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯖꯦꯅꯔꯦꯠ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯤꯖꯣꯔꯥꯝ ꯃꯣꯗꯦꯜꯗꯗꯤ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯣꯗꯦꯜꯁꯤꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯏꯔꯥꯡꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯟ ꯍꯧꯕꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯂꯦꯟꯒꯤ ꯃꯣꯗꯦꯜ ꯍꯥꯏꯇꯥꯔꯦ ENPOꯒꯤ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯇꯔꯨꯛꯁꯤ ꯌꯥꯝ ꯁꯣꯊꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯃꯛ ꯄꯤꯗ꯭ꯔꯒꯁꯨ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯌꯥꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯒꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯍꯧꯖꯤꯛꯐꯥꯎ ꯁꯦꯝꯗꯕꯒꯤ ꯏꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯁꯦ ꯃꯤꯖꯣꯔꯥꯝ ꯃꯣꯗꯦꯜꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯅꯥꯒꯥꯂꯦꯟꯒꯤ ENPO ꯃꯣꯗꯦꯜꯁꯦ ꯒꯤ ꯃꯑꯣꯡꯗꯒ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯅꯣꯔꯠ ꯏꯁꯇ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯛꯄ ꯊꯧꯑꯣꯡꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯏꯠꯁꯅꯤꯛ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯕ꯭ꯂꯣꯛ ꯀꯥꯔꯚ ꯑꯥꯎꯠ ꯇꯧꯕꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯣꯗꯦꯜꯁꯦ ꯏꯠꯁꯅꯣ ꯕꯦꯁഡ് ꯁꯤꯒꯤꯁꯤ ꯃꯐꯝꯗ ꯃꯣꯏꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯏ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯏ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤꯒꯤ ꯌꯥꯝ ꯚꯣꯂꯦꯇꯥꯏꯜ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯊꯣꯛꯂꯛꯄ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯦꯁꯁꯤꯡꯅ ꯈꯪꯍꯧꯗꯅ ꯄꯥꯛ ꯁꯟꯅ ꯏꯟꯁꯔꯖꯦꯟꯁꯤ ꯃꯨꯠꯂꯦ ꯍꯥꯏꯗꯅ ꯈꯜꯂꯨꯕꯒꯤ ꯂꯣꯏꯁꯤꯟꯕ ꯂꯥꯏꯔꯅꯤ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯟꯃꯦꯅꯦꯖꯦꯕꯜ ꯂꯦꯚꯦꯜ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯟꯁꯔꯖꯦꯟꯁꯤꯡꯁꯤ ꯐꯥꯎꯕꯗ ꯍꯦꯟꯒꯠꯂꯛꯄꯀꯣ ꯑꯁꯤꯒꯤ ꯇ꯭ꯔꯦꯟ ꯑꯃꯈꯛ ꯎꯕꯁꯤꯅ ꯈꯖꯤꯛꯇꯪ ꯗꯤꯂꯦ ꯇꯧꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯗꯗꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯀꯨꯀꯤ ꯈꯛꯇꯪꯒꯤ ꯌꯦꯡꯒꯗꯧ ꯃꯥꯟꯗꯦ ꯅꯥꯒꯥꯒꯤꯁꯨ ꯃꯩꯇꯩꯒꯤꯁꯨ ꯀꯥꯏꯅ ꯃꯣꯏꯅ ꯃꯅꯤꯄꯨꯔꯁꯦ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅꯒꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯇꯦꯒꯣꯔꯥꯏꯖꯁꯦ ꯄꯤꯔꯒ ꯍꯥꯏꯕ ꯇꯥꯏꯀꯣ ꯌꯥꯝ ꯃꯦꯀꯥꯅꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯥꯔꯛꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯃꯒꯗꯨ ꯁꯦꯝꯕ ꯌꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯦꯛꯁꯀ꯭ꯂꯨꯁꯤꯞ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀ꯭ꯂꯦꯝꯁꯦ ꯃꯁꯤ ꯀ꯭ꯂꯦꯝ ꯇꯧꯕ ꯂꯥꯏꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯁꯤꯡ ꯍꯥꯏꯁꯤꯔꯥ ꯀꯝꯃꯨꯅꯤꯇꯤ ꯖꯦꯅꯣꯁꯥꯏꯠꯄꯨ ꯍꯥꯏꯁꯤꯔꯥ ꯌꯥꯝ ꯆꯥꯎꯕ ꯗꯤꯁꯄ꯭ꯂꯦꯁꯃꯦꯟ ꯑꯃꯈꯛ ꯊꯣꯛꯏꯕꯁꯦ ꯃꯁꯤ ꯗꯦꯂꯤꯕꯔꯦꯠꯂꯤ ꯊꯣꯛꯍꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯤ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯅ ꯌꯦꯡꯗꯅ ꯂꯩꯊꯣꯛꯄ꯭ꯔꯥ ꯄ꯭ꯔꯣꯝ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯏꯝꯄꯦꯛꯇꯗꯤ ꯉꯁꯥꯏꯒꯤ ꯊꯥꯗꯣꯛꯑꯒ ꯊꯝꯈꯤꯕꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯁꯤ ꯐꯨꯔꯨꯞ ꯅꯥꯏꯅ ꯃꯆꯦꯠ ꯁꯨꯔꯨꯞ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯨꯒꯤ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯋꯦ ꯌꯥꯝ ꯆꯥꯎꯅ ꯑꯩꯈꯣꯏ ꯃꯤꯖꯣꯔꯥꯝꯗꯅ ꯃꯇꯝꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯒ꯭ꯔꯨꯄꯤꯡ ꯃꯣꯗꯦꯜ ꯀꯥꯏꯅ ꯂꯩꯈꯤꯕꯀꯣ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯃꯇꯝꯗꯨꯒꯤꯗ ꯁꯣꯝꯗꯅ ꯚꯤꯂꯦꯖ ꯒ꯭ꯔꯨꯄꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯒ꯭ꯔꯨꯄꯤꯡ ꯃꯣꯗꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯛꯄꯁꯦ 1992 to 97ꯁꯨ ꯇꯧꯈꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯀꯣ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯆꯣꯡꯊꯣꯔꯛꯑꯒ ꯃꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅꯅꯦ ꯈꯨꯠ ꯊꯤꯜꯂꯒ ꯊꯥꯖꯤꯜꯂꯛꯈꯤꯕ ꯐꯣꯔꯁꯦꯁ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯔꯒ ꯁꯤꯗꯩꯗ ꯃꯩꯇꯩꯁꯤꯡꯁꯤ ꯆꯤꯡꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯠ ꯇꯧꯗꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯒ ꯊꯝꯈꯤꯕ ꯃꯣꯔꯦ ꯀꯦꯞꯆꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯔꯦꯞ ꯇꯧꯕ ꯑꯗꯣ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇꯒꯤ ꯆꯠꯈꯤꯕꯁꯤꯡꯁꯤ ꯐꯥꯎꯕꯗ ꯄꯨꯁꯜꯂꯛꯑꯒ ꯔꯤꯍꯦꯕꯤꯂꯤꯇꯦꯠ ꯇꯧꯗꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯒ ꯃꯁꯤ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯊꯣꯛꯇꯕꯤꯗꯀꯣ ꯀꯗꯥꯏꯗꯩꯅꯣ ꯃꯣꯏꯅ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯥꯛꯄꯗꯧꯅ ꯕꯐꯔ ꯖꯣꯟ ꯀꯥꯏꯅ ꯃꯣꯏꯅꯒ ꯁꯦꯝꯖꯤꯜꯂꯛꯇꯅ ꯇꯧꯕꯁꯦ ꯑꯩꯅ ꯈꯟꯕꯗ ꯉꯁꯥꯏꯒꯤ ꯅꯍꯥꯛꯅ ꯍꯥꯏꯕꯤꯕꯗꯣ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯏꯠꯁꯅꯣ ꯕꯦꯁ ꯇꯦꯔꯤꯇꯣꯔꯤꯌꯦल ꯀꯥꯎꯟꯁꯤꯜꯒꯤ ꯃꯣꯗꯦꯜ ꯑꯃ ꯑꯁꯥꯝ ꯃꯅꯨꯡꯗ ꯑꯣꯏꯕ ꯌꯥꯏ ꯀꯥꯔꯕꯤꯗ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯂꯦꯟꯗ ꯑꯦꯟꯄꯣꯔꯣꯝꯒꯤꯗ ꯑꯣꯏꯕ ꯌꯥꯏ ꯍꯣꯏ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯤꯒꯤ
model amakak sanarise asigisi sumoi sum practice tawraga asda masi oitokpa yabra gaina yengba manbasu male madu yanugui dam matam lowba maduna maram ga tha tara phajalakpa chai phajalakka do bai ta kwambada conflict si resolve tawba ngamdre noi Meitei su da ka ba ngamdre tadagi cookie system da kumba ngamdre lamsi yena thosi sa kaina haibagi leidai ne ko masa sing si am khanare tai no ngamdadana khoi phalang khajin bagi kaino am khak leine matam lowba ta khoi adum bagi matam low bom base oyam da basu oisanu ko adu tawriba thawong sina di haiba tai ko asigi ki khoi divide rule sida yamna haina sing device tawba aduga military battalion mayam se permanently settle tawraga cantonment mayam am linkhala adi jam tam normal matam da linkat pe yadrabanina sida su advantage lauraga hai rai ko destabilize the sans lauraga anandagi leiriba militarization sida ahen militarization tawraga sida koi gi China dagi di America gi block mayam ama tawnari ba mungna ka tawri base koi gi Southeast Asia gi maroina Myanmar gi belt khongda pham long na bi honari base sida su koina na haijaba nga sai gi buffer zone haigadra kai noi koi gi buffer ngak pa laipak amagi militarization ski tangai phadana tawum to pothodang do madu lan gi dam ta khangbai patient badi yadam na security gi mingda patient labra haibagi keno sibo da lakadau maleba and if certain kai gumba military cantonment pai sing se thagalai sing je na sagala ba lokfo khida tar ga di nahan dagi thorakriba ethnic disturbance me amma thoi base masida advantage lauraga natraga na masi tholaga militarization hena tawnana bagi wafam amani aduga to natraga su masida khudong sabon lauraga mafam se completely military zone nama oina military industrial complex ki extractive industry ki military industrial extractions ki whole combinations complex amagi special economic package ai jera kai noko adugum bagi special military and economic package makalam maka khoi lamdam sida directly mechanically superimpose tawbase tawi harakani haibani moina se handoki da target right ojada maram di myam di lere adu bulo selak pasida ojada lakchaning si now what khoi way forward hai tare mamang se kamaire sing se lagadi lakadage adugi way forward sida mayam na panari sidi oja hoina su haibiri sidi asagi su sina su group sing asadi am chawbro lobni na su sim handok piro haibi wakum duni so without kaitare abrogating su agreement way forward se leiro hen yengaduri bra adu akoi na mu sum yengjab oja so dum si yengda dum jawgrum do male ayam bana dum si yengda dum jawbu su male hadare koi idea of Manipur se akoi every community da chen bangam da haigadra masi chel han base mathau ta da bra sene aduga masi chen bangam driba kanglu kharasing haibadare akoi di Manipur ki minate akoi di Manipuri nate we are cookies or we are something else ana haibagi idea ma laise masi lahan bada karana soigrage Meitei na soigibi oidori bra Meitei khanari sinadi natraga lega na soibading ni haidori bra to way forward ta idea of Manipur se yaroi da bra kamai thabi idea of Manipur da lairise Meitei singi concern dagi di Meitei hinga bokona ba Meitei chaukanna ba haigani okay aduga Meitei chaukatpa Meitei hingna bokona ba haibasi atopa phup namtharaga namhatlaga makhoi gi sakthung matlaga oibudi yaroi Meitei chaukatpada atopa phup sadum yawgani atopa phup chaukatpada Meitei exclude tom basu yaroi ba khoi se pikpak kunai singni punna hingmina ba natana khoi da option amata leite adubu leite haidana su phup amana phup amabu hatnana ba sunana ba chathara pataragadi madu thengna ba haibasidi progressive forces singi role thodang neba 1992 amasung 96 ki thona ki badugumba koki amasung nagagi marakta thona ki matam dasu madu progressive forces singna moroina Meitei singna thodang lawraga na koi khanaba yadi adana taisin gibane paiti ga ma aduga koki ga tawna matam dasu madu gi role du neba lawraise adu madu gi defender sida handak se attack talk basida idea of Manipur se khoi gi Meitei de khatta lairabra haibagi wakham makak mayam da imagine la eba adu makti nativa madu da thajaba mi mayam ma lairi baneba gi da su laigani laga singi makta su laigani adubu hojik lairiba turmoil amasung volatile situation sidadi konjel thorok bangam da ba amasung power laitaba mayam am su oiganeba maram di mase koina singari base masida thangnari base kugi gi kholai pai ba kharaga Meitei gi balak ter kharaga khal thengna badu oidriba big power forces singna maning dagi sanaba but thadok bagi geba makak yawi hai basi uri banida masi gi solution sidi arai badi oiroi dawriba aduna masi way forward se koina in principle the idea of Manipur sida Meitei defend tawba Meitei katana tana to purpose to defend tawba punna coexist tawminaba su loktho hai basi Meitei khaki concern nateba su loktho hai basi su violate tawba na sai thing piriba kuki sing su naga sing su Meitei su pangan su mayang su to some extent security forces sing su vulnerable oiba security forces sing su yauri baneba aduga amana su loktho hai bada akoina hairi basi
ꯁꯨꯒꯤ ꯃꯁꯥꯗ ꯌꯥꯎꯖꯔꯤꯕ ꯀ꯭ꯂꯣꯖ ꯅꯝꯕꯔ 10 ꯑꯥꯔꯇꯤꯀꯜ 5 ꯇꯣ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧ ꯍꯥꯏꯕꯅꯦꯕ Okay. ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯗꯨꯒ ꯁꯨ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕꯁꯦ ꯑꯦꯟꯇꯤ ꯀꯨꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯤꯁꯀꯤꯗꯃꯛꯇ ꯁꯨ ꯁꯦꯝꯕꯅꯦ ꯍꯥꯏꯔꯒꯗꯤ ꯄꯤꯁ ꯆꯠꯅꯧ ꯃꯗꯨ ꯑꯦꯟꯐꯣꯔꯁ ꯇꯧ ꯁꯥꯟꯇꯤꯒꯤ ꯃꯤꯡꯗ ꯚꯣꯠꯇꯤ ꯊꯥꯗꯣꯛꯄꯤꯒꯅꯨ ꯁꯥꯟꯇꯤ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯁꯥꯟꯇꯤ ꯂꯥꯛꯅꯅꯕ ꯄꯤꯄꯜꯁꯀꯤ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛ ꯇꯧ ꯄꯤꯄꯜꯁꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯌꯨ ꯄꯤꯄꯜꯁꯀꯤ ꯍꯦꯜꯊ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯌꯨ ꯄꯤꯄꯜꯁꯀꯤ ꯏꯀꯣꯁꯤꯁꯇꯦꯝ ꯐꯣꯔꯦꯁ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯌꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯦ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯁꯇꯒꯤ ꯉꯥꯛꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯟꯋꯥꯟꯇꯦꯗ ꯏꯟꯐ꯭ꯂꯛꯁ ꯑꯣꯐ ꯄꯣꯄꯨꯂꯦꯁꯟꯁꯇꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯣꯔꯛꯄ ꯃꯤꯌꯥꯝꯁꯤꯡꯗꯨꯗꯤ ꯐꯣꯔꯁꯦꯁꯁꯤꯡꯗꯨꯗꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯁꯦꯛꯇꯔꯤꯌꯟꯅꯤ ꯔꯤꯑꯦꯛꯁꯅꯔꯤꯅꯤ ꯅꯠꯇ꯭ꯔꯒ ꯚꯥꯏꯑꯣꯂꯦꯇꯔꯁ ꯑꯣꯐ ꯂꯣꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯦꯕ ꯃꯤꯌꯥꯝꯗꯣ ꯀꯨꯀꯤ ꯑꯃ ꯆꯣꯡꯊꯣꯛ ꯑꯣꯏꯔꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯂꯤꯗꯔꯗꯨ ꯑꯦꯇꯦꯛ ꯇꯧꯔꯨꯕꯗꯒꯤ ꯑꯦꯟꯇꯥꯌꯔ ꯑꯦꯇꯦꯛꯁꯦ ꯑꯦꯟꯇꯤ ꯀꯨꯀꯤ ꯑꯣꯏꯅ ꯎꯕꯁꯨ ꯂꯥꯟꯒꯅꯤ ꯑꯦꯟꯇꯤ ꯅꯥꯒꯥ ꯑꯣꯏꯅꯁꯨ ꯂꯥꯟꯒꯅꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯅꯥꯔꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯐꯣꯔꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯩ ꯃꯤꯇꯣꯞ ꯄꯨꯁꯜꯂꯛꯄꯗꯁꯨ ꯌꯥꯎꯔꯝꯒꯅꯤ ꯂꯥꯏꯐ ꯊ꯭ꯔꯦꯠ ꯄꯤꯕꯗꯁꯨ ꯌꯥꯎꯔꯝꯒꯅꯤ ꯄ꯭ꯔꯣꯄꯔꯇꯤ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯏꯀꯣꯁꯤꯁꯇꯦꯝ ꯇꯧꯕꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯊꯦꯡꯅꯃꯤꯟꯅꯁꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯁ꯭ꯇꯦꯠꯇ ꯃꯅꯤꯄꯨꯔꯗ ꯊ꯭ꯔꯦꯠ ꯄꯤꯔꯤꯕꯁꯤꯡꯁꯦ ꯀꯂꯦꯛꯇꯤꯚꯂꯤ ꯊꯦꯡꯅꯁꯤ ꯐꯨꯔꯨꯞ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯗꯕ ꯃꯑꯣꯡꯗ ꯍꯥꯏꯕꯅꯦꯕ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯊꯝꯕꯗ ꯁꯤꯡꯒꯜ ꯑꯥꯎꯠ ꯇꯧꯔꯒ ꯐꯨꯔꯨꯞ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯚꯤꯛꯇꯤꯃꯥꯏꯁ ꯑꯣꯏꯔꯕ ꯐꯨꯔꯨꯞꯁꯤꯡꯗꯨꯅ ꯔꯤꯇꯥꯂꯤꯌꯦꯠ ꯇꯧꯔꯛꯄ ꯊꯦꯡꯅꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅ ꯁꯥꯅꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯇꯦꯝꯄꯔꯔꯤ ꯑꯦꯕꯔꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏꯑꯕ ꯅꯣ ꯃꯦꯇꯔ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯁꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧ ꯇꯥꯔꯒꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯇꯧꯔꯝꯃꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯑꯥꯏꯗꯔ ꯑꯩꯈꯣꯏ ꯃꯨꯠꯈ꯭ꯔꯒ ꯊꯨꯒꯥꯏꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯍꯤꯡꯍꯧꯔꯒ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯖꯦꯅꯔꯦꯠ ꯇꯧꯔꯀꯥꯟꯁꯤꯗ ꯍꯥꯏꯕ ꯇꯥꯏꯀꯣ ꯃꯥꯂꯦꯝꯁꯤꯗꯩꯗ ꯀꯟꯐ꯭ꯂꯤꯛ ꯃꯌꯥꯝ ꯑꯃ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯒ ꯊꯣꯛꯍꯟꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯁꯦ ꯑꯦꯋꯦꯌꯔ ꯑꯣꯏꯔꯕ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯈꯣꯡꯐꯝꯗ ꯁ꯭ꯇꯦꯟ ꯂꯧꯔꯒ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯤꯐꯦꯟ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜꯁꯦ ꯅꯈꯣꯏ ꯃꯥꯂꯦꯝꯗꯁꯨ ꯇꯝꯖꯧ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯄꯤꯕ ꯌꯥꯕ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯒꯤ ꯃꯇꯝ ꯑꯃꯅꯤ ꯍꯥꯏꯕ ꯑꯦꯛꯇꯤꯚꯤꯖꯝꯗꯁꯨ ꯃꯁꯤ ꯈꯪꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯑꯃꯈꯛ ꯆꯪꯉꯤ ꯍꯥꯏꯕꯅꯤꯗ Okay. Interdependent ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯃꯁꯤꯅ idea of ꯃꯅꯤꯄꯨꯔꯁꯤ ꯗꯤꯐꯦꯟ ꯇꯧꯅꯕ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯑꯗꯨꯒ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯄꯔꯄꯦꯆꯨꯌꯦꯠ ꯇꯧꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝꯅꯤ ꯑꯗꯨꯕꯨ ꯚꯨꯠ ꯁꯥꯟꯅꯔꯤꯕꯁꯤ ꯁꯥꯟꯇꯤꯒꯤ ꯃꯤꯡꯗ ꯚꯨꯠ ꯁꯥꯟꯅꯔꯤꯁꯤꯗꯤ ꯚꯨꯠꯁꯤꯗꯤ ꯂꯧꯊꯣꯛꯄ ꯃꯊꯧ ꯇꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ SKTV ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ SKTVꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯍꯦꯛꯇꯗꯒꯤ ꯏꯟꯇꯔꯅꯦꯠ ꯈꯨꯠꯊꯥꯡꯗ ꯌꯦꯡꯕ ꯌꯥꯔꯕ OTT ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯑꯍꯥꯟꯕ OTT ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛ ꯑꯣꯏꯕꯈꯛ ꯅꯠꯇꯅ SKTVꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯅꯤ ꯗꯤꯁ ꯏꯁ ꯗꯤ expression of the people of Manipur. So when you support, when you watch SKTV, you are supporting people of Manipur, you are supporting Manipur. Thank you so much. Keep watching SKTV.